ngam lamlan bisiga ai de punna leimina ngamjara kari thokna duna mabu ai gi kha thaba ina woina khandoino mi gi makada yetlaruni haiduna yet palakliba maksibu leithak lekha sida tamboiba yet ki lamdang oiba nupa amata leitrabra yumban mara tamlani khanduna ai gi ikada yetluruge haiduna laklibano sana sangai sida masu yauna leigani hairabade ai mafam sida leiro mikup sida ipam lamda hankrage koireng leima asawbuna nasado thumballe amukta taptha kose karamna momnu oibina khangba ngamdoino magi tamba nipaduna nupi ama pusillaktuna taloi tuin tambabu aisu khangi mabu bo mikupta isilsina paningdraduna aduk pandabani khangna khangsinarur haiduna aduk haidabani ahanba ubu maktada nujawi bi mabu khangle karigi wakal sidagi sanglakkhibano sanglaba sahi kya thalon kya nanaw oibi aina pamu nangi thaugal tawbabu kari karamba pendaba ningba thungdaba leiduna aibu mirairibano pamde yaningde haiduna simadi soire haiduna takpiramdabadi penjaramgadabani karamba nupi oibina magi nupana nupi ama puduna lakpa matamda harauna yengduna leiba ngamba nupidi leithak leikha sida leiramloi maya kallaba waising ado asawbaga loinada maigi jing pokhairakpago pokhairakliba wahising si tabada hiyainudi sanathongi thongjin kansin pamduda kuine lepa ngamdre mitludagi lepnaidana sintharagliba pirangse khamba yadana ikaibaga punna itinna kuina koireng leima lairimagi mitmangda lepa ngamdre singu thangjing laisu koire leimagi mafamda wahai pongmit amata fawba kangba ngamjadre nunganigi marakta ha oibugum thokle panthaduna leiba ngamdaduna hiyaina satke tawi adubu masabi thangjing laina satkhinu haiduna khame thangjing laigi matawdu ubada hena asawbuna mangoine masada koireng leimadi makhoi nigi matawduna khoirang khoisawnabi koireng leima ibemado asawbuna hena makafana chakpa hengalai yengba haiba ngamdre asawbaga iroinana laurei aita mafamse thadoktuna chachakhrage ai amma leibana nangi ningjaba thunglamlaro asi natra singu thangjingna wakhaldo tayonare isanau mafamsi thadoktuna nang chatkhiba yaroi chatlo haisu haikhide nangna aigi oigi phambal langlibane phambal sida nangi liklamse kaihanba yaroi koire lairamana aina oigi phambal lang haibirabanina lamdan bisidi mafam sida leiba yaroi singu thangjingna nangi wakhalna adu yorubadi phare mabu sana sangai sida thamlaro tawbutabu mabu topna magi sana sangai ma saduna thammani nang aibu asi haiduna warugnu ko koire leima masu momnu oibini momnu oibi amagi awabadi aisu khangi tunglam chatta aibu phatti nupina nupibu otli haiduna sonadui saru magi mafam ama topna pibada hoyare koire leimagi wahisingdu tabada ikaibada khongphom kar handoki hiyanugi mafamdagi asum tawna koire leimai magi ayaba phanglaba madu topna sana sangai masadu thammi hiyainu purakpa numitagi khoiru moirangte kongyangba lekaida sang saduna thamki thangjing laigi taloi singda challabi hiyanugi koloi minglenchu hongkre ayang leima kabok saibi madu thongnang leima thonki somdana kamdauri yelangbagi
ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯅꯕ ꯍꯩꯔꯥꯡ ꯆꯥꯝꯃ ꯃꯁꯤꯡ ꯁꯨꯅꯕ ꯊꯤꯕꯗ ꯑꯋꯥꯕ ꯑꯣꯏ꯫ ꯍꯩꯔꯥꯡ ꯑꯌꯥꯝꯕ ꯃꯁꯤꯡꯕꯨꯗꯤ ꯁꯨꯔꯦ ꯍꯥꯏꯕꯕꯨ ꯍꯩꯔꯥꯡ ꯍꯩꯀ꯭ꯔꯨꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯅꯣꯡꯗꯝꯕ ꯀꯧꯕ ꯂꯥꯏꯅ ꯍꯩꯔꯥꯡ ꯍꯩꯀ꯭ꯔꯨ ꯃꯥꯕꯨ ꯂꯣꯠꯈ꯭ꯔꯦ꯫ ꯍꯩꯀ꯭ꯔꯨ ꯀꯧꯕꯤ ꯍꯩꯔꯥꯡꯁꯨ ꯏꯆꯝ ꯆꯝꯕ ꯍꯩꯔꯥꯡꯗꯤ ꯅꯠꯇꯦ, ꯍꯩꯔꯥꯡꯂꯛꯇꯒꯤ ꯑꯊꯣꯏꯕ ꯍꯩꯔꯥꯡꯅꯤ꯫ ꯅꯍꯥꯟꯅꯣ ꯍꯩꯀꯨ ꯂꯩꯁꯪ ꯂꯥꯛꯄ ꯃꯄꯟ ꯄꯟꯊꯧꯅ ꯃꯃꯣꯝ ꯂꯥꯡꯂꯦ ꯍꯩꯀꯨ ꯂꯦꯝꯕꯤ ꯆꯅꯨ ꯅꯤꯡꯉꯣꯜꯕꯨ ꯃꯔꯥꯜ ꯌꯨꯝꯒ ꯇꯝꯕ ꯃꯇꯝ ꯑꯣꯏꯔꯕꯗ ꯇꯝꯕ ꯈꯣꯌꯨꯝ ꯂꯥꯛꯄ ꯈꯣꯏꯅꯥꯏꯕꯗ ꯊꯥꯖ ꯃꯄꯥꯜ ꯂꯥꯡꯅ ꯃꯔꯥꯜ ꯌꯨꯝꯒ ꯃꯍꯩ ꯇꯝꯈꯤ꯫ ꯃꯇꯝꯗꯨꯗ ꯍꯩꯀꯨ ꯂꯦꯝꯕꯤ ꯆꯅꯨꯒꯤ ꯄꯂꯦꯝ ꯃꯃꯥ ꯄꯣꯛꯆꯕꯤꯅ ꯆꯤꯟꯗꯝ ꯃꯔꯨ ꯈꯨꯌꯥ ꯑꯃꯕꯨ ꯐꯤꯖꯤ ꯂꯥꯡꯗ ꯀꯤꯕꯤꯔꯛꯈꯤ꯫ ꯍꯩꯀꯨ ꯂꯦꯝꯕꯤ ꯆꯅꯨꯅ ꯃꯔꯥꯜ ꯁꯪꯒꯥꯏ ꯃꯅꯨꯡꯌꯥꯏꯗ ꯅꯨꯔꯥ ꯁꯤꯟꯊꯥ ꯂꯥꯡꯗꯨꯅ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯂꯤꯉꯩ ꯃꯥꯂꯦꯝ ꯂꯩꯀꯜ ꯇꯧꯅ ꯆꯤꯟꯗꯝ ꯃꯔꯨ ꯊꯥꯕꯗꯤ ꯆꯥꯎꯔ ꯇꯂꯥ ꯄꯥꯃꯦꯜ ꯑꯣꯏ꯫ ꯍꯩꯔꯥꯡ ꯍꯩꯄꯥꯜ ꯑꯆꯧꯕ ꯍꯩꯔꯥꯡ ꯄꯥꯝꯕꯤ ꯑꯣꯏꯅꯕꯨ ꯇꯂꯥ ꯂꯦꯞꯍꯧꯅꯔꯛꯈꯤ꯫ ꯑꯆꯝꯕ ꯍꯩꯔꯥꯡ ꯑꯃꯗꯤ ꯅꯠꯇꯦ, ꯍꯩꯀ꯭ꯔꯨ ꯀꯧꯕꯤ ꯍꯩꯔꯥꯡꯗꯤ ꯅꯥꯆꯨꯝꯕꯅꯤ꯫ ꯃꯅꯥꯅ ꯂꯣꯏꯃꯣꯝ ꯐꯧ ꯑꯁꯪꯕꯕꯨ ꯃꯥꯟꯕ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯁꯟꯅ ꯍꯧꯕ ꯇꯤꯡꯒꯣꯏ ꯇꯤꯡꯊꯧ ꯅꯤꯡꯊꯤꯕꯒꯨꯝ ꯍꯩꯔꯥꯡ ꯍꯩꯔꯥ ꯑꯣꯏꯅ ꯅꯤꯡꯊꯥ ꯅꯥꯑꯣꯡ ꯑꯣꯏꯕ ꯍꯩꯔꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯍꯩꯅ ꯂꯦꯡꯊꯣꯡ ꯌꯥꯜꯂꯛꯄꯗ ꯃꯄꯟ ꯄꯟꯊꯧ ꯍꯩꯀꯨ ꯂꯩꯁꯪ ꯂꯥꯛꯄꯅ ꯍꯩꯔꯥꯡ ꯃꯥꯕꯨ ꯆꯤꯟꯗꯝꯕꯗ ꯇꯥꯏꯕꯪ ꯃꯥꯒꯤ ꯍꯛꯆꯥꯡ ꯇꯥꯏꯕꯪ ꯁꯥꯒꯤ ꯂꯩꯅꯥ 19 ꯐꯍꯟꯕ ꯉꯝꯕ ꯍꯩ꯫ ꯑꯁꯤ ꯅꯨꯃꯤꯠꯇꯒꯤ ꯍꯩꯔꯥꯡ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯁꯥꯗ ꯀꯨꯕꯤꯕ ꯍꯩꯔꯥꯡꯅꯤ, ꯑꯆꯝꯕ ꯍꯩꯔꯥꯡ ꯅꯠꯇꯦ ꯍꯥꯏꯕꯒꯤꯕꯨ ꯍꯩꯀꯨ ꯀꯧꯕ ꯍꯩꯔꯥꯡꯁꯦ ꯀꯨꯕꯤ ꯍꯩ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯍꯩꯔꯥꯡ ꯍꯩꯀ꯭ꯔꯨ ꯃꯥꯕꯨ ꯊꯤꯕꯗ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯤ꯫ ꯂꯥꯏ ꯌꯦꯂꯥꯡꯕꯗꯤ ꯑꯁꯨꯝꯅ ꯍꯩꯔꯥꯡ ꯍꯩꯀ꯭ꯔꯨ ꯃꯥꯕꯨ ꯐꯪꯅꯕ ꯍꯩꯔꯥꯡ ꯍꯩꯊꯤꯕꯤ ꯅꯨꯔꯥ ꯃꯌꯥꯝꯗꯣ ꯑꯋꯥꯕ ꯑꯣꯏ꯫ ꯀꯣꯔꯧ ꯃꯥꯅ ꯃꯝꯈ꯭ꯔꯕꯗꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯕꯗꯤ ꯆꯥꯏꯔꯤ ꯅꯤꯡꯊꯧ ꯃꯁꯥꯏꯀꯣꯜꯗ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕ ꯉꯝꯂꯔꯣꯏ꯫ ꯑꯁꯤ ꯈꯜꯂꯨꯕꯗ ꯅꯨꯔꯥꯁꯤꯡ ꯑꯗꯣ ꯊꯋꯥꯏ ꯋꯥꯏ꯫ ꯍꯩꯔꯥꯡ ꯊꯤꯔꯤꯕꯤ ꯅꯨꯔꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯩ, ꯀꯔꯝꯅ ꯈꯣꯏꯅꯧ ꯏꯇꯥꯔꯣꯏꯁꯤꯡ ꯀꯣꯔꯧꯁꯦ ꯋꯥꯇꯣꯟ ꯌꯧꯔꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯑꯗꯨꯕꯨ ꯍꯩꯔꯥꯡ ꯍꯩꯀ꯭ꯔꯨꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯂꯋꯥꯏ ꯁꯝꯁꯦ ꯀꯦꯟꯗꯧꯔꯦ, ꯀꯣꯛꯀꯁꯦ ꯃꯩ ꯍꯧꯏ꯫ ꯍꯧꯖꯤꯛꯄꯨ ꯍꯩꯔꯥꯡꯁꯦ ꯐꯪꯗ꯭ꯔꯕꯗꯤ ꯀꯝꯗꯧꯗꯣꯏꯅꯣ? ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯌꯦꯂꯥꯡꯕꯒꯤ ꯃꯇꯧꯁꯦ, ꯃꯥꯒꯤ ꯈꯜꯂꯨꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯋꯣꯏꯕ꯫ ꯌꯦꯡꯍꯩꯗ꯭ꯔꯦ ꯃꯇꯧꯁꯦ, ꯑꯩꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯥꯡꯖꯧꯅꯅ ꯍꯥꯏꯖꯕꯅꯤ, ꯑꯩꯗꯤ ꯀꯣꯔꯧ ꯁꯤꯡꯕꯨꯡ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯥꯡꯖꯧꯅꯅ ꯊꯤꯍꯧꯁꯦ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯌꯥꯔꯝꯂꯕꯗꯤ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯔꯥꯁꯤꯡꯗꯨꯅ ꯍꯩꯔꯥꯡ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯔꯤꯉꯩ ꯁꯒꯣꯜ ꯇꯣꯡꯕ ꯄꯥꯎ ꯄꯨꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯔꯨ ꯂꯨꯛꯅ ꯌꯦꯂꯥꯡꯕ ꯌꯦꯡꯅ ꯃꯖꯥ ꯏꯕꯨꯡꯉꯣ, ꯄꯥꯎ ꯑꯃꯕꯨ ꯂꯩꯔꯤꯗꯣ꯫ ꯌꯦꯂꯥꯡꯕꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯄꯥꯎ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯃꯁꯥꯗ ꯆꯤꯡꯅꯕꯁꯨ ꯐꯥꯎꯏ, ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ꯫ ꯍꯩꯔꯥꯡ ꯊꯤꯔꯤꯕꯤ ꯅꯨꯔꯥꯁꯤꯡꯗꯨꯁꯨ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯂꯥꯡꯇꯛꯅꯕꯅ ꯀꯨꯌꯣꯝ ꯑꯣꯏ꯫ ꯁꯒꯣꯜ ꯇꯣꯡꯕꯗꯨꯅ ꯍꯥꯏꯕ ꯌꯋꯥꯁꯤꯡ ꯑꯗꯣ ꯇꯥꯗꯧꯒꯤ ꯉꯥꯏꯗꯨꯅ ꯂꯩ꯫ ꯌꯦꯂꯥꯡꯕꯁꯨ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯩ, ꯑꯐ ꯅꯨꯡꯉꯥꯏ ꯄꯥꯎ ꯇꯥꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯅꯤꯡꯗ ꯃꯔꯨ ꯂꯨꯛꯅ ꯍꯥꯏꯔꯛꯏ, ꯈꯧꯇꯞꯇꯤ ꯆꯥꯖꯩ ꯃꯁꯥꯗꯣ꯫ ꯁꯨꯝꯗꯧꯕꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ, ꯍꯤꯌꯥꯏꯅꯨꯗꯤ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯂꯥꯏꯒ ꯂꯣꯏꯅꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯝꯗ ꯈꯣꯡꯗꯣꯏꯈ꯭ꯔꯦ꯫ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯅꯕ ꯍꯩꯔꯥꯡ ꯊꯤꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯦ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯍꯩꯔꯥꯡ ꯍꯩꯀꯨ ꯊꯤꯔꯤꯕ ꯅꯨꯔꯥ ꯄꯨꯝꯅꯃꯛ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯃꯐꯝꯗꯨꯗ ꯅꯨꯡꯕꯪꯅꯅ ꯂꯦꯞꯇꯨꯅ ꯂꯩꯅꯈꯤ꯫ ꯌꯦꯂꯥꯡꯕꯗꯤ ꯅꯨꯔꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗꯒꯤ ꯃꯥꯅ ꯇꯣꯡꯂꯤꯕ ꯁꯥꯃꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯕꯪꯅꯅ ꯂꯩꯈꯤ꯫ ꯌꯦꯂꯥꯡꯕꯒꯤ
ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯒꯗꯕꯒꯤ ꯅꯨꯔꯥ ꯃꯌꯥꯝꯅ ꯊꯦꯡꯗꯨꯅ ꯂꯩꯈꯤꯕ ꯃꯐꯝꯗꯨꯕꯨ ꯅꯨꯔꯥꯊꯦꯜ ꯍꯥꯏꯅ ꯀꯣꯂꯣꯏꯅꯈꯤ꯫ ꯅꯤꯡꯕ ꯀꯥꯏꯔꯦ ꯌꯦꯂꯥꯡꯕ, ꯃꯥꯅ ꯅꯤꯡꯖꯔꯨꯕꯒꯤ ꯋꯥꯡꯃꯗ ꯅꯣꯡꯗꯝ ꯃꯃꯥꯡꯅ ꯇꯥꯌꯣꯟꯅꯅ ꯇꯝꯂꯛꯄꯗ ꯎꯔꯛꯏ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯣ ꯌꯥꯏꯅ꯫ ꯑꯍꯥꯟꯕ ꯎꯖꯕ ꯐꯪꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯤ꯫ ꯃꯤꯅꯣꯛꯇꯨꯒꯤ ꯃꯔꯨꯝꯗ ꯄꯨꯟꯁꯤꯅ ꯎꯔꯨꯝ ꯊꯤꯅꯤꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯇꯣ ꯉꯁꯤꯗꯤ ꯃꯤꯀꯨꯞꯁꯤꯗ ꯅꯤꯡꯖꯕꯇ ꯉꯥꯏꯔꯦ꯫ ꯅꯤꯡꯕ ꯀꯥꯏꯅ ꯌꯦꯂꯥꯡꯕꯅ ꯂꯦꯜꯍꯧꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯌꯥꯡ ꯂꯩꯃ ꯀꯕꯣꯛ ꯆꯥꯏꯕꯤꯗꯤ ꯇꯣꯞꯅ ꯁꯅꯥ ꯁꯪꯒꯥꯏ ꯁꯥꯗꯨꯅ ꯂꯩꯈꯤꯗꯣ ꯀꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯋꯥꯛꯆꯤꯡ ꯍꯥꯏꯕ ꯊꯥꯗ ꯃꯁꯥꯕꯤ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡꯅ ꯃꯥꯒꯤ ꯅꯥꯛꯇ ꯂꯣꯏꯗꯥꯝ ꯊꯥꯕꯨꯝ ꯑꯃ ꯃꯄꯨꯡ ꯌꯥꯏ ꯐꯥꯏꯔꯦꯜ ꯊꯥꯒꯤ ꯊꯥꯅꯤꯜ ꯐꯥꯎꯕ ꯂꯩꯗꯣ ꯆꯤꯡꯉꯨ ꯑꯅꯤꯅ ꯂꯣꯏꯗꯥꯝ ꯊꯥꯕꯨꯝ ꯑꯃ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯋꯥꯂꯣꯡ ꯀꯕꯣꯛ ꯄꯣꯛꯏ ꯑꯃꯗꯤ ꯀꯦꯒꯦ ꯈꯨꯟꯊꯛ ꯈꯨꯟꯈꯥꯗ ꯂꯩꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯌꯧꯅꯕ ꯀꯕꯣꯛ ꯌꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯅꯍꯥꯟꯅꯨꯡꯒꯤ ꯃꯨꯠꯅꯥꯏꯗꯕ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯥꯡꯗꯧ ꯂꯝꯕꯤꯗ ꯂꯥꯛꯄꯅ ꯃꯈꯨꯟ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯡꯂꯧꯂꯩꯅ ꯈꯖꯤꯛ ꯊꯦꯡꯖꯤꯜꯂꯛꯂꯦ ꯃꯇꯝ ꯑꯗꯣ꯫ ꯀꯕꯨꯏ ꯆꯥꯗꯤ ꯍꯥꯎꯕꯅ ꯃꯥꯒꯤ ꯁꯂꯥꯡ ꯈꯨꯟ ꯌꯧꯕꯗ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯤꯡꯕꯨ ꯃꯊꯪ ꯃꯊꯪ ꯂꯤꯗꯨꯅ ꯂꯥꯛꯄꯅ ꯋꯥꯔꯤ ꯂꯤꯕꯒꯤ ꯑꯔꯣꯏꯕ ꯄꯟꯈꯩꯁꯨ ꯈꯝ ꯊꯦꯡꯂꯦ꯫ ꯃꯌꯥ ꯀꯥꯗꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯇꯥꯔꯤꯕꯤ ꯂꯩꯔꯤꯅꯨꯗꯣ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯇꯥꯔꯨꯕꯗ ꯀꯦꯒꯦ ꯃꯣꯏꯔꯥ ꯄꯥꯡꯅꯤꯡꯕ ꯐꯥꯎꯏ꯫ ꯋꯥꯔꯤ ꯂꯤꯕꯗꯣ ꯂꯣꯏꯔꯛꯄꯗ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯁꯨ ꯅꯨꯄꯤ ꯀꯝꯗꯧꯏ? ꯆꯤꯡꯒꯤ ꯅꯥꯄꯦꯜ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯌꯦ ꯏꯕꯦꯟ꯫ ꯑꯗꯣ ꯏꯕꯦꯟꯒꯤ ꯈꯨꯟꯁꯦ ꯁꯂꯥꯡ ꯈꯨꯟ ꯑꯣꯏꯗꯣꯏꯔꯥ? ꯃꯥꯅꯤ, ꯁꯂꯥꯡ ꯈꯨꯟꯅꯦ꯫ ꯏꯕꯦꯟ, ꯅꯁꯨꯅ ꯀꯔꯤꯒꯨꯝꯕ ꯀꯦꯒꯦ ꯃꯣꯏꯔꯥꯡꯗ ꯂꯥꯛꯂꯕꯗꯤ ꯏꯕꯦꯟꯒꯤ ꯈꯨꯟꯗ ꯁꯣꯏꯗꯅ ꯂꯥꯛꯀꯦꯀꯣ꯫ ꯂꯥꯛꯑꯣ ꯏꯁꯨ ꯅꯨꯄꯤ꯫ ꯑꯗꯣ ꯏꯕꯦꯟ, ꯉꯁꯤ ꯆꯤꯡꯒꯤ ꯏꯕꯦꯟ ꯅꯪꯅ ꯂꯥꯛꯂꯤꯉꯩ ꯑꯩꯅ ꯇꯣꯏꯅ ꯃꯪꯕ ꯃꯪ ꯑꯃꯒꯤ ꯃꯔꯝꯗ ꯃꯪꯗꯝꯒꯤ ꯌꯥꯕ꯭ꯔꯥ? ꯌꯥꯏꯌꯦ, ꯃꯪꯗꯝꯃꯣ꯫ ꯉꯁꯤ ꯅꯁꯨꯒ ꯆꯤꯡꯒꯤ ꯏꯕꯦꯟ ꯅꯪꯒ ꯎꯅꯒꯗꯕ ꯂꯩꯕꯁꯤꯅ ꯑꯣꯏꯕ ꯇꯥꯏ꯫ ꯅꯁꯨ ꯍꯣꯏꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯆꯥꯗ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗ ꯅꯁꯨ ꯑꯣꯏꯕꯤ ꯑꯩꯅ ꯊꯧꯗꯧ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯆꯤꯡꯒꯤ ꯈꯣꯡ ꯑꯃꯗ ꯀꯣꯛ ꯇꯨꯝꯂꯨꯔꯒ ꯑꯩꯒꯤ ꯑꯃꯨꯕ ꯁꯝꯂꯥꯡꯁꯦ ꯀꯪꯅꯕ ꯅꯨꯡꯁꯥ ꯌꯥꯏ꯫ ꯑꯩꯅ ꯅꯨꯡꯁꯥ ꯌꯥꯏꯔꯤꯉꯩ ꯇꯨꯡꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯀꯥꯎ ꯑꯃ ꯈꯣꯡꯂꯛꯏ꯫ ꯑꯩꯁꯨ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯩꯕꯅ ꯀꯥꯎꯗꯨꯅ ꯑꯗꯨꯝꯅ ꯈꯣꯡꯂꯛꯄꯗ ꯉꯥꯏꯍꯥꯛꯇꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯅꯤꯡꯊꯤꯖꯔꯕ ꯀꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯥꯎ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯏꯆꯝ ꯆꯝꯕ ꯀꯥꯎꯔꯦꯟꯗꯤ ꯑꯣꯏꯗꯦ꯫ ꯅꯤꯡꯊꯤꯖꯕꯗ ꯃꯄꯥ ꯂꯩꯇꯦ꯫ ꯈꯣꯌꯨꯝ ꯃꯥꯅ ꯀꯥꯎꯔꯦꯟ ꯑꯗꯨ ꯁꯥꯔꯛꯄꯗ ꯑꯍꯦꯟꯕ ꯃꯌꯥꯏꯕꯨ ꯌꯥꯎꯕ ꯃꯥꯜꯂꯤ꯫ ꯀꯥꯎꯔꯦꯟꯗꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯀꯥꯎꯔꯦꯟ ꯃꯥꯒꯤ ꯅꯤꯡꯊꯤꯖꯕ ꯌꯦꯡꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯆꯤꯡꯒꯤ ꯏꯕꯦꯟ ꯅꯪꯒꯨꯝꯃꯤ ꯏꯕꯦꯟꯃꯛꯅꯤ ꯍꯥꯏꯔꯁꯨ ꯌꯥꯏ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ ꯎ ꯃꯈꯣꯡ ꯑꯃꯗꯒꯤ꯫ ꯑꯗꯨꯒ ꯀꯥꯎꯔꯦꯟꯗꯨ ꯌꯦꯡꯅ, ꯂꯥꯡꯅꯨꯕꯤ, ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯃꯐꯝꯁꯤꯗ? ꯑꯩꯅꯗꯤ ꯅꯪꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ, ꯑꯗꯨꯒ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯂꯤ꯫ ꯀꯥꯎꯔꯦꯟꯗꯨꯅ, ꯑꯩ ꯃꯐꯝ ꯀꯩꯗ ꯆꯠꯇꯦ, ꯃꯐꯝꯁꯤꯗ ꯊꯧꯗꯨ ꯅꯨꯡꯄꯥꯛꯀ ꯇꯥꯏꯅꯅ ꯆꯦꯜꯂꯤꯕ ꯂꯣꯛꯁꯤꯗꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯗꯨꯅ ꯂꯥꯏꯒꯤ ꯏꯁꯤꯡ ꯊꯛꯂꯝꯕꯅꯤ꯫ ꯀꯥꯎꯔꯦꯟꯗꯣ ꯇꯥꯏꯕꯪ ꯃꯤꯔꯣꯟꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯁꯦ ꯈꯣꯡꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯅ ꯈꯣꯡꯂꯤꯕꯗꯨꯒꯤ ꯃꯔꯣꯟ ꯆꯤꯡꯃꯤ ꯅꯨꯄꯤꯗꯨꯁꯨ ꯈꯪꯕ ꯃꯥꯜꯂꯤ꯫ ꯆꯤꯡꯃꯤ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯁꯨ, ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯎꯈꯤꯗ꯭ꯔꯤ, ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯕꯅꯤ꯫ ꯅꯪꯕꯨ
ꯂꯝꯗꯝ ꯀꯩꯗꯒꯤ ꯂꯥꯛꯄꯅꯣ? ꯆꯤꯡꯒꯤ ꯏꯕꯦꯟ ꯅꯁꯨꯗꯤ ꯄꯣꯏꯔꯩ ꯇꯝꯄꯥꯛ ꯂꯝꯗꯝ ꯑꯇꯥꯝꯕ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯀꯣꯡꯕ ꯂꯝꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯑꯣ, ꯇꯝꯄꯥꯛ ꯂꯝꯗꯒꯤ? ꯌꯦꯡꯉꯣꯏ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯊꯥꯡꯖꯤꯡ ꯆꯤꯡꯃꯥꯏꯅꯤꯗꯣ꯫ ꯌꯦꯡꯉꯨ ꯇꯨ, ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯑꯥꯗ ꯄꯥꯠ ꯑꯃ ꯎꯔꯤꯕꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯎꯏꯌꯦ, ꯌꯥꯝꯅ ꯐꯖꯩꯌꯦ, ꯅꯤꯡꯊꯤꯖꯕꯅꯤ꯫ ꯄꯥꯠꯁꯤꯒꯤ ꯃꯤꯡꯂꯦꯟꯕꯨ ꯀꯔꯤ ꯀꯧꯕꯒꯤ ꯏꯕꯦꯟ? ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯋꯥꯡꯈꯨꯔꯦꯜ ꯀꯧꯏꯗꯣ꯫ ꯐꯖꯈ꯭ꯔꯦꯗ, ꯌꯦꯡꯕꯒꯤ ꯄꯦꯟꯅꯥꯏꯗꯦ꯫ ꯂꯥꯡꯅꯨꯕꯤꯗꯤ ꯄꯥꯠꯁꯦ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯤ꯫ ꯂꯥꯡꯅꯨꯕꯤ ꯍꯥꯏꯗꯤ ꯀꯅꯥ? ꯅꯪꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯀꯥꯎꯔꯦꯟ ꯅꯤꯡꯊꯤꯖꯕꯤ ꯆꯤꯍꯦꯟꯕꯤꯁꯦ꯫ ꯃꯈꯥ ꯇꯥꯕꯗꯤ ꯑꯗꯨꯝ ꯃꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯆꯤꯡꯃꯤ ꯏꯕꯦꯟ ꯅꯪꯒ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯎꯔꯒ ꯉꯁꯤ ꯏꯁꯨ ꯏꯕꯦꯟ ꯊꯦꯡꯅꯒꯗꯕꯁꯤꯒꯤ ꯑꯩꯕꯨ ꯈꯪꯅꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯕ ꯃꯥꯜꯂꯤ꯫ ꯍꯥꯎꯅꯨꯕꯤꯗꯨꯅ ꯅꯣꯛꯂꯒ ꯍꯣꯏꯅꯦ, ꯑꯣꯏꯒꯅꯤꯅꯦ ꯏꯁꯨ ꯅꯨꯄꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯂꯥꯡꯅꯨꯕꯤ ꯍꯥꯏꯔꯤꯕ ꯀꯥꯎꯔꯦꯟꯁꯤꯒꯤ ꯃꯔꯝꯗ ꯅꯕꯦꯟꯅ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯦ꯫ ꯋꯥꯔꯤꯁꯦ ꯂꯤꯗ꯭ꯔꯕꯗꯤ ꯑꯩ ꯅꯤꯡꯉꯝꯍꯧꯔꯔꯣꯏ꯫ ꯑꯗꯨꯒꯅꯦ ꯏꯁꯨ ꯅꯨꯄꯤ, ꯑꯁꯤꯃꯁꯨ ꯀꯥꯎꯒꯅꯨ, ꯉꯁꯤ ꯅꯕꯦꯟ ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ, ꯇꯨꯡꯂꯝꯆꯠꯇ ꯂꯥꯛꯀꯗꯕ, ꯊꯣꯛꯀꯗꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯧꯗꯣꯛꯁꯤꯡꯒ ꯃꯔꯤ ꯃꯈꯣꯡ ꯂꯣꯏꯅ ꯁꯝꯅꯅꯤ꯫ ꯑꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯣ꯫ ꯉꯁꯤ ꯅꯕꯦꯟ ꯑꯩꯅ ꯂꯤꯒꯗꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯂꯤꯛꯂꯝꯁꯤꯡ ꯑꯁꯦ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯀꯣ꯫ ꯏꯉꯛ ꯉꯛꯅ ꯍꯥꯎꯅꯨꯕꯤꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯉꯛꯆꯥꯟꯅꯅ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯤꯒꯤꯗꯤ ꯉꯛꯂꯣꯏ? ꯃꯥꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯁꯤꯡꯒ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡꯒ ꯃꯔꯤ ꯃꯈꯣꯡ ꯂꯩꯅꯅꯤ ꯍꯥꯏꯔꯛꯄꯗ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯥꯗꯤ ꯄꯨꯡꯉꯛ ꯉꯛꯏ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈꯪꯕꯗ ꯀꯥꯟꯅꯒꯗꯕ ꯋꯥꯔꯤ ꯋꯥꯈꯣꯡꯁꯤꯡꯁꯨ ꯈꯪꯅꯤꯡꯕ ꯐꯥꯎꯏ꯫ ꯈꯪꯅꯤꯡꯕꯅ ꯍꯦꯟꯃꯟꯈ꯭ꯔꯗꯨꯅ ꯃꯥꯁꯨ ꯈꯨꯝꯂꯛꯏ, ꯍꯣꯏ ꯆꯤꯡꯒꯤ ꯏꯕꯦꯟ, ꯇꯥꯔꯒꯦ, ꯂꯤꯕꯤꯔꯣ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯎꯅꯨꯕꯤꯗꯨꯅ ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯦ ꯑꯃꯨꯛ ꯈꯪꯖꯤꯜꯂꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯥꯎꯅꯨꯕꯤꯗꯨꯅ ꯃꯤꯍꯧꯔꯣꯜꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃ ꯂꯤꯔꯛꯏ꯫ ꯋꯥꯔꯤꯅꯤ ꯋꯥꯔꯤ, ꯃꯤꯍꯧꯔꯣꯜꯒꯤ ꯃꯤ ꯂꯥꯏ ꯁꯝꯅꯔꯤꯉꯩ ꯃꯇꯝꯒꯤ ꯂꯥꯏꯔꯩꯄꯥꯛꯅꯤ꯫ ꯃꯩꯇꯩ ꯂꯩꯕꯥꯛ ꯆꯤꯡꯇꯝꯒꯤ ꯃꯔꯤ ꯁꯥꯒꯠꯂꯤꯕ ꯇꯥꯕꯨꯅꯨꯡꯗ ꯃꯇꯝꯒꯤ ꯂꯤꯗꯨꯅ ꯊꯝꯈ꯭ꯔꯕ ꯋꯥꯔꯤ꯫ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯋꯥꯔꯤꯁꯤꯅ ꯑꯉꯧꯕ ꯆꯦꯕꯥꯡꯗ ꯊꯤꯕꯁꯨ ꯐꯪꯂꯔꯣꯏ ꯄꯨꯌꯥꯒꯤ ꯂꯥꯇꯝꯗ ꯂꯤꯗꯨꯅ ꯊꯝꯕ ꯋꯥꯔꯤ ꯑꯃ꯫ ꯊꯥꯏꯅ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯉꯔꯥ ꯄꯣꯡꯗꯣꯡꯕ ꯀꯧꯕ ꯀꯥꯎꯔꯦꯟ ꯂꯥꯕ ꯑꯃꯒ ꯂꯥꯡꯅꯨꯕꯤ ꯍꯥꯏꯅ ꯀꯣꯂꯣꯏꯅꯕꯤ ꯀꯥꯎꯔꯦꯟ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯣ ꯂꯨꯋꯥꯡ ꯂꯩꯕꯥꯛꯇ ꯀꯥꯎꯔꯦꯟ ꯑꯅꯤꯁꯤꯒꯤ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯂꯥꯡꯑꯣꯟ ꯀꯨꯝꯍꯩ ꯄꯨꯟꯕ ꯀꯥꯎꯔꯦꯟꯅꯤ꯫ ꯃꯇꯝ ꯈꯔ ꯃꯈꯣꯏ ꯑꯅꯤꯁꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯂꯒ ꯁꯦꯠꯅ ꯈꯥꯏꯅꯔꯝꯃꯤ꯫ ꯉꯔꯥ ꯄꯣꯡꯗꯣꯡꯕ ꯀꯧꯕ ꯀꯥꯎꯔꯦꯟꯅ ꯃꯁꯥꯅ ꯂꯥꯡꯅꯨꯕꯤꯒ ꯀꯥꯏꯅꯔꯝꯗꯥꯏꯗ ꯄꯣꯡꯗꯣꯡꯕꯅ ꯂꯨꯋꯥꯡ ꯂꯩꯕꯥꯛꯇ ꯂꯩꯈꯤ꯫ ꯃꯁꯥꯅ ꯂꯥꯡꯅꯨꯕꯤꯅ ꯎꯃꯪ ꯑꯃꯗ ꯂꯩꯌꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯌꯦꯡꯋꯥꯏ ꯋꯥꯡꯂꯦꯟ ꯃꯇꯝ ꯆꯥꯔꯕ ꯃꯇꯝ ꯀꯥꯎꯔꯦꯟ ꯑꯅꯤꯁꯦ ꯂꯝꯂꯦꯟ ꯌꯥꯡꯒꯣꯏꯄꯨꯡꯗ ꯎꯅꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯂꯥꯡꯅꯨꯕꯤꯗꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯈꯥꯡꯉꯤ꯫ ꯀꯣꯔꯧ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯇꯥꯏꯕꯪ ꯌꯨꯝꯂꯛꯇ ꯆꯪꯒꯦ ꯈꯟꯈ꯭ꯔꯦ꯫ ꯀꯥꯎꯔꯦꯟ ꯁꯟꯕꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯛꯄꯗ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛ ꯇꯥꯅ ꯂꯥꯛꯇꯨꯅ ꯈꯨꯜꯂꯛ ꯂꯩꯔꯛ ꯀꯣꯏꯅ ꯆꯠꯂꯛꯂꯦ꯫ ꯋꯥꯔꯤꯁꯤꯒꯤ 94 ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ,
ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯋꯥꯔꯤ ꯑꯅꯧꯕ ꯂꯥꯛꯄꯗ ꯈꯪꯅꯕꯒꯤꯗꯃꯛ ꯕꯦꯜ ꯑꯥꯏꯀꯟꯗꯁꯨ ꯅꯝꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ